Gamgi fight Kuki UG singna Nagagi mahiroi luchingba sing tapta na futharakle amadi garisu thugarakle SAC na Naga taba senapti gilamda Kuki sing leitanaba amadi farga chatanaba khanghankhre Kangpokpi district ki Gambi fight hangdokliba Kuki sing gi check post ta ngarang numidang pung mapalom taba matamda senapti district student association gi executive singbu Tamthina Furakhre Thodo gi makha tarakpada senapti district ki manungda leiriba Naga singna khundaba mafam singda khudakdagi Kuki sing leitanaba amasung chathok chasin tawdunaba senapti action committee na khanghankhre Senapti District Student Association ga naknaba mafamdagi fangba pauna hai loop asigi president vice president amasung general secretary na ngarang imphaldagi senapti tamna chatkibada thodo thokibani SDSA gi luchingba ahum asina senapti tamna lakpagi lambida Gambi fight check gate ta lambi gi mayaida chai pairaga leplamba Kuki volunteer kharana gari khamlakhi Makoi senapti dagini SDSA gi executive sing ni haina Sakta laba fawda Kuki volunteer sing aduna thawsada duna verification tawnaba hona duna laibadagi wafam khara fongdok lubada Kukina ha sing aduna SDSA gi thomi sing adubu khuthabaga loinana makoina tonglakpa SDSA gi nameplate thetpa gari adusu thugai khibani hairi Fatraba drugs tinaduna kunai mangnaba sinba tolasi leba ase gi mayai kaba sinjak muthana pandam chathariba Nasamukti Bharat Abhiyan Saruk Ama Oina District Level Nasamukta Bharat Abhiyan Committee Bisnupur na sinduna nomagi oiba symposium competition nga CCI College Bisnupur Conference Hall na pangthokre Constable Singi passing out Preta CM na saruk yakre Maitai amadi Kuki personnel sing posting mafam punna posting tahangani CM Assam ki Dargan dalaiba Lachit Barfukan Police Academy da Training Tauramba MRI RBG Constable Singh Passing out Perta ngasi Police Academy asida pangthokhibada Chief Minister Nongthombam Biren Nauna training loraklaba MRI RBG maitai amadi Kuki gi personnel Singh asi posting mafam punna tahangani haina Chief Minister Birena Furakhre Numit mangani chathagadaba Gondol Zoblek Art Fair hodokre Art Society Manipur na sinduna tha sigi kuntet fawba numit mangani chukna Palace Compound da leiba City Convention Center da chathagadaba Gondol Zoblek Art Fair Manipur lengaki Art and Culture Minister M Zoina ngasi hodokre Exam Center gi matang da CAU gi Vice Chancellor unakre Central Agriculture University CAU na leiba mathang tha January 3 amasung 4 da pangthokadoriba non-teaching requirement examination gi center ama ahenba oina Imphal da pibinaba Akhil Bharatiya Vidyarthi Pris ABBP Manipur na demand tawkre Masigi matangda ABBP Manipur gi State Secretary Gautam Philem amasung State Joint Secretary RK Yakhombana luchingba exam asida yawgadaba candidates sing yawa kangbu amana CAU gi Vice Chancellor unakre unaba aduda Manipur gi mapanda exam thaba chatpa habesi hojiki oiriba fibam asida amadi sel thungi matang khudongcha daba kaya leiba adu ningthina khanganki